Janimsta full-fledged cancer unit ama thamnaba thorang leire haina Health Minister L. Kumar ngasi Manipur Legislative Assembly gi mifam da phongdokre. Laibak thiba thodokta journalist ama laikidaba matamda laingakna ex gratia oina piba lupa lakh ani asi lupa lakh manga da hengat pinaba MLA Joy Kisana IPR Minister gi pukning chingsimkre. Maitaibu ST list yauhan bahibasi core issue oire politicians singi achoba thodang ama tangai padre haina hanigi Chief Minister amadi veteran politician Radha Binod Koijam na phongdokre. National Railway Project ki thabak thingjingani hairiba asi lanai miyoi kharagi thausilni miyoi sing asigi mathakta ain gi oiba chairak pibiu haina Makam village ki khunja sing apil torakli. Amasung Thobal Turilbu Kallu haiba khongjang chakansinba oina ngasi ahingdagi hayeng ahing fauba Thobal Turilgi akoibada tariba khulsingda total shutdown tawagani hai. Mayam Kurumzari adom ning British Impact News ni ai rina thingu jamna hauji pungja si fawbagi maru eba pausing miyam da pizari. Janimsta full-fledged cancer unit ama thamnaba thorang leire haina Health Minister L. Kumar ngasi phamkiba Assembly Manipur Legislative Assembly gi mifam da phongdokre. Ngasi chathakiba mifam adugi wahang pahang gi matamda opposition MLA oiriba Sugnu Assembly constituency ki mihut ke Ranjitna hanglakiba wahang gya mari leinana wafam asi minister na thamkibani. Manipur lenga ki employee singi medical reimbursement pibada sale yamna chatpagi mathakda aruba anaba yaurapa matamda Manipur gi miyamna mapan lamda sale kaya tingduna chatliba si koknaba cancer treatment center yauna atopa aruba ana layung sing laying bayanaba center sing semgat piba yabra haina MLA ke Ranjitna Health Minister gi pukning chingsinkri. Wahang asigi paukumoina minister na phongdokhibada Janimsta full-fledged cancer unit ama thamnaba DPR semba loire athuba matamda tharagani loinana center dagisu green signal phangle haiki. Minister na makhatana lakliba Mars ki tang ama fawbagi manungda Delhi da chatuna hiramasigi matangda mari leinaba singa wari sanagani haidi. Nakalamaromda Manipur da ahiba Dr. Singh leirabasu super specialist doctor amadi infrastructure gi awat palaibana aruba anaba kaya mapan lamda chatuna laying bagi chatnabe isi leirakibani haidi. Nakalamaromda wahang pahangi matamda opposition MLA oiriba Ukhrul Assembly constituency gi mihut Alfred Arthurna Chingi district singda Dr. Watpagi khudong chadaba kaya leiriba asi yengsin binaba Health Minister gi pukning chingsinki. Loinana paukumoina Health Minister na haikibada state asida Dr. gi awatpa kaya leiri adubu mathau taba changdaba yadaba sing khalaga menchinnaba hotnagi haina paukum piki. Cancer lying the number the kidney transplant on number ports a state ki when the late banina the paisama mama Chatliba si employee khaki wane nga sam haijagre employee na to mayam ama su chatliba oi anaba si akhoi gi si yengbang amdriba cancer gi hospital amasung kidney gi hairiba sembasi treatment adu masi gi yengna nabi khudong cha basi pina na ba hona bi ba leira bra na targa hona bi ba yaroidra habsum tang khajani sa icham chamba ordinary anaba sing dudi swaidan ming jarga su cancer gumba kidney transplant gumba dung mayam sing ja yam le loina mapan da chatna ba hatin haibitai maduna government tangai fadana yengdabe yadaba tawdabe yadaba responsibility da itam or panina cancer gi matang da chumnagi rims ta test tawng leiba macha aduna tabada jenims ta akhoi full-fledged unit ama hangnabagi na haibagi akhoi kanna honabadagi akhoi hojik DPR akhoi sare to even we get a certain green signal positive green signal from the government of India madu tawbige hadna haibagi adu hob leire haibaduma mayam da thamjage. Manipur da lairiba gari singda high security registration number plate hapagi thabak asi state government masana tawjarabadi government ki income hengat hangani haina ngasi phamkiba assembly mifamda opposition MLA K Ranjitna house ki leader su oiriba chief minister gi pukning chingsinkre loinana wafam asi government ta kanagadaba oiba maramna hiramasi gi matangda kari tawba yaba leibagi haibadu yengshilagani haina chief minister na phongdokre. Ngasi chathakiba assembly mifamgi wahang pahangi matamda opposition MLA K Ranjitna
high security number plate hapagi thabak asi kanada sinabagi amadi plate ama hapada lengak asida lupa kaya tax kabagi haiba wahang hangki wahang asigi paukumoina chief minister na hai number plate hapagi thabak asi Mumbai gi company amana pibaga loinana plate ama hapada lengak ta plate amagi mamalgi chada manga royalty oina kai haina phongdoki Makha taba supplementary wahang oina MLA Ranjitna number plate hapagi thabagasi state government masana taujarabadi income lakpagi chang hengat lat kadaba maramna transport department na number plate hapagi thabagasi taubiba yaroi drahaina chief minister gi pukning chingsinki high security registration number plate napagi thabagasi Makha the company is the name MS Simnit H India Private Limited 8 floor chamber Mumbai 21 plate amanapada plate amagi mamal gisada 5% phangba royalty kaba high security registration number plates in napada koi paisa yamna changba hai tare mayamna henna khangbi gani sahi manga gi nina loiraba matungda khoi gi state transport department na paisal laga state sigi income hena langna ba hai tare adu masigi plate napagi system si transport department na tawbirakanda madu state ki wane hena income langna ba department na paisal bada kadi kai bage simtang ga khumdiu sa so honorable member na pukhat pi riba potu yamna reasonable hoy do hosiki hai riba mogi german na saba posi company tu na phangba khoi government su lebi yaram be hai riba pot hogdo pi riba potu state yam kana ga poni state na own tok jaraga tawra di madong tang ai concern department gi experts singa tong ka na ongtang ai review tong ba yengjage na mai na house journalist singna karigumba laibak thiba accident amada laikidaba matamda ex gratia oina lupa lakh ani pinaba Manipur state journalist welfare scheme da yauri basi lupa lakh mangada hengat pinaba opposition MLA khumukcham Joy Kisana IPR minister gi pukning chingsingkhre loinana MLA Joy Kisana pukhalakiba wafamadu minister Thongam Bishwajit nasu khanaragani haina ngasi famkiba assembly mifamda thajaba pikre ngasi chathakiba mifamadu da demand for grant ki demand number 9 information and publicity gi khanarakpa matamda opposition MLA na hairiba demand asida policy cut motion kya pukhatki policy cut motion sing adugi manungda the Manipur state advertising policy fail oibagi matang pauche sing da advertisement gi pifam thokpa senfam sing pithok tabagi matang yauna chayasigi DIPR gi diary fongbada MLA sing da ningthina yauhandabagi matang sing pukhalaki loinana karigumba accident amada lenga ki security sing leitaba yawba matamda lupa lakh manga piba asigumna paumi sing na lauriba thodang asi khangbiduna Manipur state journalist welfare scheme gi makhada paumi sing gisu ex gratia oina lupa lakh manga ohenba yadabara haiba wahang hankibani hairiba policy cut motion sing asigi paukum oina minister na the Manipur state advertising policy asi hena afaba policy ama ohenaba policy asida khara semdok semjin tauba yabra haibadu yengsilagani haiki loinana pauchi singi toliva advertisement gi bill sing adusu chatliba tha asigi manungda pithoknaba sem sare haiki baga loinana MLA singda diary ningthina yaudaba adugi matangda su yengsingani haina paukum piki Manipur State Journalist Welfare Scheme Rules and Guidelines in 2017 ke 23 June si da thok pasi da risar journalist sing se sar masi si bada di 2 lakh khaktang pi ni habe gum i basa ado ayam amba micham si ba ko patai da sudum 5 lakh ko dum loi pina bani nam sar masi ki paisa si paumi sing sina wajari ba journalist sing sina wajari ba Manipur gi lairi ba kachin kwa si da chatna mayam thengnagre sa ai kendra dai bo kai na na waina ma lai gidrabni sa koi pau si cover tong na hona bada nomai pan si na lai bak wathu oine grimni sa ana moina risk lojara mayam si basi dai da paumi mayam si gi su sa 2 lakh khadang oi base mase mayam general common people mayam si bad ban 5 lakh po increase to honba ya dabra Manipur State Journalist Welfare ngasi chathakiba Manipur Legislative Assembly mifamda tongan ba demand manga gi apunba senfam lupa koti chahum humbudra manga lakh marfu manga ga lising yang khai humdoi yetna ba yaudana pass tawkre
ngasi house da pass taunaba khanakiba demand sing adu information and publicity, forest and environment, commerce and industries, stationery and printing amadi sericulture hairiba demand sing asini. Demand sing asigi manungda maru oina information and publicity, forest and environment, commerce and industries hairiba demand ahum asida opposition MLA Joy Kishan, Megha Chandra amadi Lokeshona policy cut motion sing pukhalaki. Nakalamaromda ngasigi mifam aduda finance in charge su oiriba Deputy Chief Minister Yumnam Joy Kumarna medium term fiscal policy statement, fiscal policy strategy statement, macroeconomic framework statement and disclosure house ki table da thamki. Loinana Forest and Environment Minister Thaunawjam Shyam Kumarna the Indian Forest Manipur Amendment Bill 2018 house da introduced tauki. Timbers kan osidi sir koi mapan puthok posis punding thingrabane ba except finished product natana within the state of Manipur shirei da finished product natana amta mapan thadok posi yadrabane ba u se sir yan thatle identify tawre mai ki quantity si e koi masi asukni masi gi safety asuk tare kari masi tare si olaga tawgadabne khanje bi auction je tawthoga akoi sida leiba wood based industry so mil me am sida pigadawne na madu kan thoga masi dei da truck loads में हम सीधे truck loads में हम चले इसलिए सार proof वाले खबर नुक्ति की याव ले रहे बसा नुक्ति की याव ले रहे सीधे इधर और मसीक का नाना कंट्रोल तो किसी मसीदा ऊमा यांग है बता रहे दी ऊमा कंबल से थारम गदो बनी है बिकी एक अमा एक करी ऊमा याला में तारा बा ऊदो थारम दबा तार बता मधु सही सुख बंदी दंग बनी फन फन फाइल पास सुख तागन है बसे so far ngasi bau dai tare mamang chakib sarga ogera hojik lebi ogera thena jarak tabase masim tanga polluted oiraga chenthrai mafam se turel sigi horok pham dadi si polluted oidi masidagi chenthrak pasina sangam da biswai dige hore is very serious khoi chumna opposition oibagi adagi sarkar sigi mayuk tangang khot pa nataba really si ngasi 100 ngarang si 100 amuk 100 maira paibi organization club organization dharna phame si aside page ama yi tang loi jauri sa club maming myam si adu yam very difficult ore maram di water supply sing pier bang amakraba India government ki panel sing yauba rejuvenation and conservation of Nambul river haina mingthonba committee ama semduna Nambul turel lu na na thamnaba lupa koti chamaga nifu taruki proposed project ama center da thakre haina forest and environment minister Thaunawjam Shyam Kumar ngasi assembly mifam da phongdokre Loinana Thobal Turel Kannaba Miyamna Khongjang Kaya Changsi Lakliba Asi Achumba Khongthangni Haina Forest and Environment Minister Thaunawjam Shyam Kumarna Khongjang Changsi Liba Singbu Thagat Pa Phongdokibaga Loinana Turel Kannaba Khongjang Changsi Lakliba Asina Miyambu Turel Motsin Handana Thamnaba Achauba Para Ama Tambire Haina Forest and Environment Minister T.H. Shyam Kumarna Phongdoki Ngasi Chathagiba Assembly Mifamda Demand for Grants ki demand number 18 Environment and Forest ki matang da khanarako matamda opposition MLA singna pukhalakpa policy cut motion singa mari lenana minister na sengdorakpada wafam sing asi phongdorakibani demand asi ki matang da opposition MLA Joy Kishan Lokeshor Joy Kishan amadi Megha Chandrana policy cut motion sing pukhalakhi policy cut motion sing adu maru oina forest area sing ningthina ngak senaba chap chaba policy leitaba Thobal Turel yauna tongan ba Turel sing motsiliba asi thingba ngamdaba timber u sing lona yadaba moongda lalon bana chingba hiram sing asida yumpham oiduna policy cut motion sing adu pukhalakibani loinana policy cut motion sing adugi matangda sengdokladuna forest and environment department na paikhalakliba thabak singi matangda minister na akupa warol thamki loinana Thobal Turel motsin danaba Turel Khongnungda excavator sijinaraga langoi lokthokpa yahandanaba amadi Turel da motsinba kaya asi thingnaba Thobal DC da khanghan khre haina minister na phongdokre Thobal Turel ki khuman tariba wangkhem kendra andro kendra amadi Thobal kendra ki praja singna si dhana toriba mayam sing asi asumani sa masimak department asi ke so bai pak ne khalisa Turel na su kan bada amadi environment ngakpada asoba prajasi mit pangam ne hama sai thamjage sa koi DC da Thobal SP da koi hai gre mada toyen khunung da scrap sin na kan da lengo pekpa yaro madu ain gi wang madani
मदन मखा वाटर सप्लाई सिनबा याद्रे लोइनब प्रजासिंग मखा ले प्रजासिंग अवाबगी माय उनबसी खुदिंगमकु सर कोइ माय उनरे अदुना चलगा सा इंजब कांदा थौबाल केंद्र सा नोंगांग खोंगनि सर हाम हरै सर नोंगांग खोंगजे सर सिनि सर थौबाल ngaraंग फोटो सर तोरें से लंगथरिबा अमरपा मैम सर सिन असो सिनि सर हागजरी सर पोल्यूशन एक्टिविटी ए थौबाल वांग थाबा सर अदै हाइंगाय लिते सर सि थौबाल तोरें लंगथरि मैम सर अदगी रिवर साइड टॉयलेट ए थौबाल बाजार अवांग लेकाय थौबाल बाजार गेट अवांग लेकाय सास्ता टॉयलेट साजलेबा सर कंपनी मन एक्सपांड तो इंडिया गवर्नमेंट की पैनलिस्ट यावबा मन तौरगा रिजुविनेशन एंड कंजर्वेशन ऑफ नंबर रिवर्स सा अमा सेम कांदा मसी क्लीन वन थंबा यानबा अदगी रिवर फ्रंट की निंथिना थंबा यानबा ट्रीटमेंट प्लान थंबा यानबा सा प्रोजेक्ट प्रपोजल अमा मिनिस्ट्री ऑफ एनवायरनमेंट एंड क्लाइमेट चेंज सा कोई रुपा 146 करोड़ की सर कोई प्रपोजल अमा कोई जुलाई की अरोइबा अगस्त सा इसिंग चावबि मरक कन थक सकरे सा मार्च फाव मांगदी हाइबा सिगी सेंक्शन सि सोइना की तौबिरकी हापचे थाज नाकलमरोमदा थौबाल तुरेलबु कनलु हाइबा खोंजंग कनसिनबा ओइना ngasi ahingdagi hayeng ahing fawba थौबाल तुरेलगी अकोइबदा तारिबा खुलसिंगदा टोटल शटडाउन तौरगनी हाइरी कमिटी फॉर कंजर्वेशन ऑफ थौबाल रिबना थौबालगी क्लब अमसुंग ऑर्गेनाइजेशन सिंगा खुदसमनदुना थासिगी तांग 13 दगी तुरेल कन्बीनबा खोंजंग लेप्तना चंगसिलकबा फावबा लेंगाकना खोंथांग अमता पाइखलक्तबदगी टोटल शटडाउन तौबगी वाफम असि लौखलखिबनी हाइरी थौबाल तुरेलबु खुदसेमगी थबक थौरमना अमोटपा इशिंग ओइना चेलहल्ले हाइबगी मायोक्ता ngasisu adumak wakat mifamgi khongjang changsinki खोंजंग असिगी सरुक अमा ओइना थौबाल कैथेलदा थौबालगी क्लब 35 गी मिहुत सिंह अमसुंग कैथेल फंबी सिंगना वाकत मिफम चथकी वाकत मिफम लोई सिंगना थौबाल तुरेलबु कनबियु तुरेलना मखोइगी थवाइनी हाइना थाबा प्लेकार्ड सिंग सिजिनकी थौबाल तुरेलगी परिंगदा लेंगांग लेंगोय अमदी अमुबा लेंगोय पेकपगी थबक लेप्तना चथबदगी तुरेल असिगी इसिंग लेनांग ओइना चेले हिरम असिगी मतांगदा मणिपुर लेंगाकना खोंथांग अमता लौखलक्तबा मरमना हौजिक फावबा तुरेल असिगी मफम खरदा लेंगोय पेकपगी थबक लेप्तना चथरी हिरम असिगी मतांगदा पौमिसिंगना तुरेल परिंग असिगी याइरिपोक्तगिना इथम मोइरांग पुरेल फावबा चतुना येंगसिलुबदा याइरिपोक चंगामताबी लैरोंग थोंग इथमगी मफम खरदा जेसीबी सिजनदुना तुरेलदगी लेंगोय अमुबा पेकपगी थबक लेप्तना चथबा थेंगनरकी खुंजासिंगना फोंदोरकपदा अंगांगबा लेंगोय पेकपगी थबकती मतम खरगी ममांगदा अथिंगबा लेबदगी लेपले हाइबा वाफम फोंदोरकी हौजिक मियामना माइकै खुदिंगदगी इहौ लाकपा मरमना लेंगांग पेकलगा लेंगोय लौबगी थबक लेपख्रबसु अमुबा लेंगोय लौबगी थबक चथबना तुरेल इसिंग अदुमक नैदुना लेरी लेंगोय पेकपगी थबक असि चथबा थिंगनबा थौबाल तुरेलगी अकोइबदा लैरिबा मियामना प्रोटेस्ट तौदुना लाखिबनी मितै मैतै सिंबु एसटी लिस्ट यावहन बाहाइबसी कोर इशू ओइरे पॉलिटिशियन सिंगी अचौबा थौदांग अमा तंगाई फद्रे हाइना मणिपुर की हानगी चीफ मिनिस्टर ओइरंबा वेटरन पॉलिटिशियन राधा बिनोद कोइजमना फोंदोक्रे वाफम असिंगसी एसटी डिमांड कमिटी अमदी कोऑर्डिनेटिंग कमिटी एसटी डिमांड कमिटी ना तांकक नाइना लमदम असिगी मसक नाइबा मियोय सिंगा उन्नबगी थौरम अमा पांगथोकलिबा अदुगी सरुक ओइना वेटरन पॉलिटिशियन असिगा उन्नबदा फोंदोखिबनी वेटरन पॉलिटिशियन असिना हाई मितै मैतैबु इंडिया की शेड्यूल ट्राइब लिस्ट यावहन्नबा होटनबदा हौजिक लैरिबा मियामगी मिहुत सिंग असिगी यामना चावबा थौदांग लै हाउस अमदी ओपोजिशन की लुचिंगबा सिंगना इशू असिगी मतांगदा खेतनबा थमदना अपुनबा खोलाव अमा लैबा तंगाई फद्रे नत्रबदी तुंगदा अवाबा कया मायोकनगनी हाइना लुचिंगबा असिना चेक्सिलवा थमलखी राधा बिनोद कोइजमना मखा तारादुना मितै मैतैना एसटी लिस्ट यावबा मतमदा मशिंग यामना हंथारक्लबा मितै मैतै फुरुप असिगी सक्तम लम अमदी तुंगी लंबी यातपा ngamgani नाकल अमरोमदा मितै मैतैना एसटी लिस्ट यावबा मतमदा अतोपा फुरुप की मियोइसिंगना मखोइगी रिजर्वेशन अमदी परसेंटेज मुनख्रे हाइबगी वाफम लाक्लिबा असि अरानबनी मितै मैतैना एसटी लिस्ट यावबा मतमदा अतोपा फुरुप सिंगी राइट अमदी खुदोंग चाबा लौकिबगी वाफम लैते हेनदुम लमदम असिदा चप मानबा अपुनबा खेतनबा लैतबा वाखलोन अमा सागतपा ngamgani
लोइनना ST डिमांड कमिटी की मीटिंग मखादा चंगसिलिबा खोंजंग असी मितै मैतैबु ST ओंथोक्सी हाइबनते फुरुप असिबु इंडियन कॉन्स्टिट्यूशन फुरुप अमा कंजनबगिदमक ngaklo oiba ST list यावहनसी हाइबनी हाइना लुचिंगबा सिना सेंगदोखी ngasigi mifam aduda mitai maitaibu India gi ST list yauhannaba haiduna khongjang changsileba ST demand committee amadi coordinating committee of ST demand committee gi mihut sing su saruk yakhi achauba sigumba issue lakpada constitution ga mari lainaba wafam important oiba issue sing lakpada di political decision yamna mathau tai political role yamna important oi politician singi yamna achauba contribution yamna darkar oi aikoi gi state sigi kaino singsu constitution gi expert singsu adu politician singsu ruling da opposition da lairiba punamak masigi issue se makoi bu gyan tahanba phap tahanba praja gi mihut orabadina makoi su masi khangjanba sijanba darkar oi gani खोलाव थोलक दरकार होगनी मखोई मकुट थांगलक दरकार होगनी असिगुंबा असेंबली दा पुथोक्तना लीडर ऑफ द हाउस चीफ मिनिस्टर ना लीडर ऑफ द ओपोजिशन ना सिगुंबा गाक्से खनबिरकपा मतमदुदनी अखोई मणिपुर दा यामना अंगानबा कैनो अमा लाक्तोरिसे ngasi ahing nongyai dagi hauraga noni district ki manung chana makom village dagi hauraga imphal fawbada leiriba NF railway gi thabak matam kaktana thingjilagani hairiba wafam lanai miyoi kharagi thausilni national project thingnaba honariba miyoi sing asigi mathakta ain gi oiba chairak pibiu haina pongnom chingchen village authority gi chairman amadi makom marangching khulgi maikai dagi thamlakli minuthongda paumi singa unaba amada Pongnom Chingchen Village Authority ki Chairman B Sanongbana Hai NF Railway ga mari lainana Pongnom Chingchen gi Lammapu TH Lablida District asigi DC na land compensation ki senfam khutsin nakhi loinana Village Authority ki miche makada hai riba senfam sing beneficiary oiriba khunja sing da nyom chumna khutsin nakre Pongnom Chingchen undisputed land ga mari lainana Namrolung Gondamai Amadi Mahaki Gang Kutpu Karana Court Lamgi Chayet Nabaga Mari Lenana case tama file Taukiba Dusu Court na reject Taukre Fiba Masida Pongnom Chimchen gi Mina Taba Amana NF Railway gi project ta athing ba pirak pa si yabangam loi loinana Mari Lenaba authority nasu Makom Khulgi Namrolung Gondamai Guangchalung Gongmai gi mathakta action lobiyo haina thamlakli Any person pungmon nattabana lansillaga antri lok te lansillaga pungmon chingchen na yadaba thabak tawba leiramadi madudi haya authority na achumba yaba action do chathabiyo haibani pungmon na yadaba concern leitaduna thabak suba leiradi akhoi pungmon na su tum strict oina khoina su dum ngak leibani duna khoi pungmon gi lamdadi mi atop na su kari kari tawbu su yaroi haibase akhoi gi authority gi warep su leibani Nakalamaromda Makom Marangching Village ki ahal land owner singna Namrulung Gondamai amadi Guangchalung Gongmai anina khul asida chathariba NF Railway gi thabakta athingba thamlibasi illegal ni loinana Makom gi khunja singna support taude haina thamlakli Imphal da Paumi Singa unaba amada Makom Marangching Village ki land owner ama oiriba Gaijinglung kamaina hai Namrulung Gondamai amadi Guangchulung Gongmai anina Pullaga semliba JACSC khulgi ahal village owner singi apunba mifam ama chatnaroi haiba warep laukre makhoi ani lammapu sunate khulgi mihut sunate namrulung gondamai amadi guangchalung gangmaina NF railway gi thabak thingjille hairibasi masagi khudong chaba yenglaga tawba wafamni makom marangchingi khunja singna national project asi support tawi loinana project asi thingnaba hotnaba miyoi singi mathakta legal gi action lawi haina appeal su tawrakli Wongsalung namrolung makhoi ni tawripsi individual da tawrib ni makhoi ni land owner na su khangde atuga village authority ni su khangde adu makhoi ni tawchi condemn tawni ban tawchi tawba yate adu government na action lawba makhai lawba ya redi lawbiyo ti makhoi ni tawchi akhoi ne land owner na kana su khangde deloida thingbani makhoi ni se adu land owner na akhoi na khangde government na action lawbiba
यारबदी एक्शन मखोइन मथक्ता थूना एक्शन लौबियो गोंसालोंग For Assam Rifles na sinduna numit tara marini gi oiba Chandel district ki angang sing gi oiba National Integration Tour ngasi lamthakre Mantri Pukri da laiba IGAR South pangtho kiba thauram amada tour adu Brigadier RK Singh Deputy IGAS South na lamthaki tour adu da Sajik Tampak Jaupi amadi Silondagi Mahiroi nupi macha mapan amadi nupa macha tara gamathoi loinana oja anina sarukyari tour asigi saruk oina Mahiroi Singda Delhi amadi Agra da lairiba historical monument sing yengbagi khudong chaba pigani loinana India ke President Ramnath Kovind Union Home Minister Rajnath Singh amadi Union Sports Minister retired Colonel Rajyavardhan Singh Rathore yauna Army gi makok thongba official singazu unagadauri Thauram aduga mari lenana Brigadier RK Singh na IGAR South ki meeting makhada pangthokliba National Integration Tour asi maru oina Manipur yauna North East State ki khara manung hanjana lairiba naha singbu mainstream India ga punshin baloinana Delhi amadi Agra da lairiba historical monument yenghanba technology advancement political culture amadi laibak asigi fajaraba cultural heritage hak thengnana uhanba loinana naha oiriba Mahiroi Singh meeting pakthok chauhanba haina Brigadier RK Singh na haiki During the visit, they will be meeting the high dignitaries, even the politicians, and the main aim of the tour is to make the student aware about the cultural heritage of India and the major advancement, technological advancement which is there going on in India, because the Sajik Valley is one of the remotest place of Chandel district, and people from there have never been to the other places of India. The major aim is so that the students will get to know about the country where they are staying, they will get to know about the culture, they will get to know the modern things which are going in the country. State asigi sanga loiriba amadi loiningba laumishingda kanaba pigadaba multiplying farmers' income, opportunity and animal husbandry and processing of organic pig and fish product, potential for exports, focused Northeast Haiba Hiramda Nongmagi oiba seminar ama Hotel Classic ta pangthokre. Seminar adu Northeastern Council, Ministry of Food Processing Industry, Government of India amasung Progress Harmony Development Chamber ga punna khutsamnaduna pangthokibani. Seminar haudokpagi thauram aduda Fisheries Minister N Kaishi yauna Fisheries Veterinary Department ICAR gi makok thongba official sing PhD Chamber of Commerce and Industries ki miyoi sing amasung lamdam asigi lomi kyana sarukya ki seminar haudokpada sarukya ki ba wangang loisingna state asi leibak leihau yamna leiba sasan yokpada chanaba lamdam amani nga amadi sasan yoktuna madudagi fanglakpa senfamna imung manung phawba thaknaribani lam chauna leitaba miyoi singna nga yokpa yadrabasu apikpa lamda yokpa yaba sasan yoktuna sel tanba yai haiba wafam thamnaki seminar adugi technical session da scientific pig farming cultural aspect and ornamental feast role of piggery in enhancing farmers income na chingba hiramda akhang ahai singna saruk yakiba laumi singda presentation utuna sandokna wafam kya khanghanki. There is scope for development of animal husbandry, animal rearing, especially by women. So they stay at home, they can rear pigs, sheep, they can do fish farming in their backyards, they can make small ponds and serve their local need as well as supply to the market. Because fish, if they have a surplus, fish rots very quickly. So you have to put it in ice. 5-10 farmers can come together and they can set up a small cold storage based on renewable energy. They can approach us because we have technology providers who provide technology for running cold storages on solar power. We are ready to provide handhold the farmers, and for that we are signing an MOU with the Manipur Entrepreneurs Association and the Institute of Management Studies. Kakching District ki district headquarter asi Waikhong Thongjau da lehan biu haina Sekmaijin tu Tokpa Chingi Khunja Singh na phongdorakli ngasi Manipur Press Club ta Paumi Singha unabada Progressive Pedicam Pisciculture Cooperative Society Limited ki President Salam Joy Singh na phongdorakpada district headquarter asina Waikhom Thongjau da leirabadi akoibada leiriba khul khudingmakta hena khudong chahalagani.
waikongdagi kaksingdagina waikong haidarakpasi route amakhataneba ade akoina waikongda lakpa kaksingda lakpadi route mari thongna gari se mathang mari tonga lakaduineba akoina khanjari di kaksingdagisu waikongda haidarakpada center chap chaba hianglamdagisu somaijingdagisu asugunudagisu seraudagisu hariba mafam chaba common center oiba government gi lam matik chana leiba adagi revenue haidare akhoi ki pd field hojiti government nasu akhoi pd land choktaba haiba pandam amasu sarkarna kanna hoji changjeli maramaduna akhoi ki district headquarters se waikong da lergadi pd land amabuk su oeba government gi land da adum paisa changdana government adum sengat pa sagat pada adugi matik khumang choksin gadaba adugumba mafam amo oeba All Kakching Kunau Public Welfare and Development Association is Sinduna ngasi Kakching Kunau Bazar da laiba Manthopta Miyam ki oiba mifam pangthoktuna Kakching District Headquarter asi Waikong Thongjau da thambada saugatpa haina yanakre haina cherol amada khanghalakli Loinana Hianglam amadi Sugnu Miyamna District Headquarter Waikong Thongjau da thamhannaba hotnari ngai chairakta masana Miyam gi mihutni haijaba mioi amana Kakching da District Headquarter sabada ayaba pire haina ayaba khutjek pithokiba adu mifam aduna yaningdaba phongdokibaga loinana numit humnigi manungda ayaba khutjek pithoklamliba mioi aduna masana khangna sengdoraktrabadi Kakching Kunau da changhandaba haiba warepsu lauki Children Model Academy na Class 9 tamliba mahiroi amabu ikai khumnaba manghallaba matung tamthina phuduna hatok lambagi mayokta nakpigani huntok lambagi mayokta ngasi wakat mifam chathakre wakat mifam adu thodok asigi mayokta semkiba JAC na sinduna thanga high school ground da pangthokibani panbayabadi haukiba February gi tang 13 gi numidang pung manga taba matamda thanga haishnamdagi haishnam budhigi machanupa haishnam lanboina Children Model Academy da Class 9 tamlibi mahiroi asibu phaduna puraba matung nupi oibagi ikai khumnaba manghanduna tamthina phuraga thangagi chingmai amada sire haiduna langthoklambani ngasigi wakat mifamaduda JAC gi member Salam Ongbi Induna Impact News ta phongdorakpada Thodok asida chenariba miyoising mari lainaba department singna matik chaba chairak pigadabani hairi loinana lanboigi imung manungna masa ngakthoknaba media ki thongda phongdokhiba wafam aranba amadi yumpham yaudabani Jeshina ngasi tanjariba wakati thadoi asi phabade sizinnakiba van amadi magi khongbu oiriba mayam sing adu hagatpa pami aduga athuba matamda mokhoi budandi pihanba haibasi JAC gi maikaidigi haijari lanboigi magi family na media gi thongda akhoi JAC gi maikai romda counter charge ama torakpasu masu yamna laibak thiba thabak amani haijaningi lanboigi family na magi imung manungda akai atoi thokre sanalupa mangre paisa nusa pugre haibne chingbasi aranba wafam mame Nakalamaromda thodok asibu yaningdaba phongdoktuna ngasi Children Model Academy School na susinduna school asigi class leptuna wakat mifam pangthokre ngasigi wakat mifam aduda nupi sing sanapot nate nupi singbu ikai khumnabiu amadi rape tawba singbu matik chaba chairak piu haina thaba placard paiduna wakat mifam pangthokhi Siagi imanabi asigi mathakta tholiba thodok asi school amastung mama mapa oibasing gi yamna laibak tiba thodok ni thodok asi da chenariba muising asi aingi akan bacherak pibiu thodok asi mioi ba ma oiraga mioi bagi lamcha chat taba saram chat pa mioi sing adubu aingi akan bacherak pibiu mai mathakta government sing la khol aning badi mahaku phajana inquire to biduna mahaku akan bacherak pibiu mahak yamna phattaba mioi amani haibasisu kunai sina khangnara bani thodok asidagi mahakbu yamna akan bacherak pibiu haibasi satra khoigi maikaidagi haijani Manipur da Manipuri Cine Policy Chana Halu amadi Manipuri State Film amadi Television Institute hi academic session athuba matamda hauhallu haiba demanda Film Forum Manipur na sinduna lakliba February gi tang kunda MSFDS ki mamangda wakat mifam chatharagani
नुमित असिदा फिल्म गा मरी लेनबा अमदी मियामना सरुक याबीबगा लोइनना नुमित असिदा फिल्म गा मरी लेनबा थबक थौरम सिंह लेपीनबा फिल्म फॉरम मणिपुर की चेरोल अमना खंगहलकली लिलोंग पुलिस ना कोनबा nganglou laukon gi laufam amadagi lupa koti taruka lakh kuntrarong gi senfam oigadaba ephedrine kilogram humpuga humdoi phagat kre babu parada laiba narcotic affairs and border nap ki officer paumi singa unaba amada nap ki sp w basuna ephedrine fabagi wafam asi phongdoki bani Unaba aduda basuna makhatana akak naba pau ama fangbadagi JNK Rifles SP Thobal alada gi mihut sing amasung SP masamak yauba apunba kangbu ama nganglo laukonda thi humbagi thabak chathabada ephedrine sing adu phagalakibani laubuk maya da lotlaga laufam duna phumduna thamlamba oibana ephedrine sing adu mapu masak khangba ngamdri haidi Haukiba February ki tang taraga marigi ayuk pung mapan ga minute mga chatpa matamda Wangjing area da aina thingkraba lalholup KCP ki active member khara leire haiba kak naba pau fangbadagi Thobal commando police tamadi kuntaruk suba Assam Rifles ki apunba khutpu amana thihumbagi thabak chathabada KCP noyon ki active member ama fare hairi faraba miyoi adudi khongjom papal dagi ningthaujam Premchan alias Tomba alias Chauthoi chahi taraga mapan apokpa en khamba singni hairi mahaki mathakta Thobal police station na case ama register tawkhre hairi loinana ngarang ayuk pung manga ga minute kun manga taba matamda khangabok area da akak naba pau ama fangbadagi Thobal commando police tamadi kuntaruk suba Assam Rifles ki apunba khutpu amana thihumbagi thabak chathabata KCP noyon gi active member amasu phare hairi Farba miyoi adudi Wangjing sorok khaibam laikai dagi Khundrakpam Johnson alias Lengakpa maitai chahi kun apokpa KH Arun Kumar ni hairi mahaki mathakta Thobal police station na case ama register tawkhre haina Manipur police department ki PRO na thadorakpa cherol amana hairi Kongba Kaikhu Road Kongba Nongthombam laikai da leiba amata ngairaba primary health sub center ki gas cylinder amadi frame yauna sub center asida leiba potlam kaya haukiba hingda sakhangdaba singna huran kre hairi mamangdasu mafam asidagi potlam sing huran bagi thawong asi ahum marirak chathakiba leikre hairi loinana police ta report su tawki adubu police na ngasi fawba action amata laukhat piba laikhidri haina Kongba youth organization KYO na hairi haukiba ahingda chathakiba thawong asibu Kongba youth organization na kanna yaningdaba phongdorakpaga loinana hairiba sub center asina mafam asigi khul mapangi miyoi lising nipan gi mathakta kana bapiri bani hairi hiramasigi matangda mari lenaba authority na meeting changbiduna athuba matamda thabak thoram sing laukhat pinaba Kongba youth organization ki maikaidagi lenga ki pukning chingsilakli Posem Kosem amadi CBSE na loba class 10 amadi class 12 ke examination thagadaba mahiroi singi maphamda desamna yaifa paujel pirakli exam manungda maigi awatpa leihandanaba amadi ban blockade general strike amadi harau kumaina chingba tawbidanaba cherol asina makatari Patang swaisida break ama logjage break ki matungda mahausagi amadi khutsemgi oiba khudong thiba Thogdokdagi ngakthoknabagi matangda Moreda numit humni chupna chatharakiba awareness cram training program ngasi loisinkhibagi pau amasung Manipur amasung malimgi tongan ba I pau sing puduna lakchege impact news pu meeting tadum lebiu Mayam bu amuka na taram nokcheri bulletin asigi makata ba pau miyam da pizari Mahaushagi amadi khutsemgi oiba khudong thiba thogdokdagi ngakthoknabagi matangda Moreda numit humni chupna chatharakiba awareness cum training program ngasi loisinkhre awareness cum training program adu Maitai Council Moregi conference hall da Manipur lenga ki disaster management ki matinga loinana public works department town planning department amasung CD Manipur na sinduna chatharakibani
ngasi pangthokhiba loishinbagi thoram aduda Teknopal district ki DSP Thokchom Thomas Maitei Council Mori ki President M Thoiba Indo Myanmar Worker Forum amadi Disaster Management Government of Manipur ki Director Oiriba Mohammad Ayub Khan amasung mafam adugi miyam na saruk yakhi thoram aduda resource person noina saruk yakhiba singna mahosha amasung khutsem gi Khudong thiba thaudok lakpada karamna ishabu kanba ngamgani amasung karamna atopa miyam singbu kangani haiba pautak kaya miyam da piki resource person anina natural disaster gi manung chanba earthquake ki matang da akupa khangdaba yadaba wafam kaya thoramadуда saruk yariba moreda leiriba public organization taret ki mihut amasung volunteer kya da thamki Moreda lairiba miyam amasung organization singna makhatana achauba training sing pangthok piu haina disaster management ki makok thongba officials singda takshin ki Khongsom de April ki tang kun ga humdoi da pangthok liba asigi mahuta April ki tang kun ga manga da oina pangthok pana achumba oigani haina pandam gi cherol amana mari lena basingi pukning chingsilakli Cookie Film Development Cooperation amadi Cookie Cine Actor na punduna ngasi layong khangtana naduna lairiba Kombeng Cycle dagi Amos Haukip ki imungda angamba tengbang pangkhre Hauzi Sija Hospital ki Pediatrics Ward laikat aduna lairiba chahi tara marida ngairiba nupi macha asi kok ki sarukta layong khangdaba mahik amana infection tobadagi yamna aruba fibam da lairurabani hauzi ki oinadi masagi fibam phagat le hairi panbayabadi amos tha asigi tang ahum dagi kok ki sarukta infection adu thorakibani adugi matungda cycle da laiba primary health center da laikanaba ngamdabadagi rims da pukhalaki hairi adumakpu doctor na layong haiba ngamkhide maram aduna Sija Hospital da tang tarukta leirakibani thanung sagi maram da su khara wa khare aduna government through da natraga koi civil organization gi makhada kanamta nasu pangbiba se laitri haijaningi aduna miyamna tengbang ba haibase tawbiyu haibase akoina ningsingjabani aduga akoi ngasina akoi KFDC haiba akoi Cookie Film Development Corporation gi makhada akoina laaga paisa yamba yamdaba khangde akoi sum tengbang ba tawja Minority and other backward classes Manipur gi hauzik leiriba wathok asi lengakna athuba matamda yengshin biduna Phangpham thokpa chakthung sing adu phanghanna ba hotnabiyo haina Popular Front of India na cherol amada lenga ki pukning chingsilakli hiramasi ki matangda matam chana yengshil haudaba taragadi aina yaba democratic oiba akanba khongjang changsilakpa yai haina cherol asina makhatana cheksilwa thamlakli Pradhanmantri Jeevan Jyoti Bima Yojana amasung Pradhanmantri Suraksha Viva Yojana gi makhada handloom weaver sing nongmagi oiba awareness program amangasi Imphal East ki Pangaida leiba Ram School da pangthokre Thauramasi gi matangda District Handloom and Textiles Imphal gi project manager P Meena Kumari na lamdamasida leiriba fishabi singna phi sare haiduna tumin leithokpa chumloi madugi mahuta Pradhanmantri Jeevan Jyoti Bima Yojana amasung Pradhanmantri Suraksha Bima Yojana na piriba kanaba loba mathau tai hairiba insurance scheme asi phisabi singi oinadi aduki matik kanaba scheme ni insurance scheme asibu yaurabadi bank tagi loan lobada amadi phisabi ga mari lenaba thabak sing paikhatpada India government na khudong chaba kaya piribani phisabi miyoi amana chahi amada supnagi lupa mari phu khak thiraga insurance asi yauhorabadi miyoi aduna accident thokpada lupa lakh ama aduga laikidaba matamda lupa lakh ani phangani maram aduna lamdam asigi phisabi singna insurance scheme asi yauduna kanaba lahaushi haina appeal tauki loinana phisabi sing weaver card paiba phisabi singi biometric registration tauki Sahi amagi aina IT du puthoga ya hor targadi policy number moina pirawa matungda phi samba mi ama leikhi da matamda moi India government na magi debt sihi bagi certificate amadi magi document me amse koina district na thara matung sida haiba
मागी फॉर्म द मेन किबा नॉमिनी दुगी अकाउंट तुदा पैसा से अदुम संगे देन थोगना रुपा अकोगी रुपा लाख अमा फंगनी अदे करिगुंबा मासी स्कीम से याव कांदा सिर मतुंग से रुपा लाख अनि फंगनी अदुमाय तौदना इम्फाल ईस्ट दसु मी अहुम फंगरे इम्फाल वेस्ट दसु मी अहुम फंगरे मतम कुइना चटनारुद्रबा थौबाल फायर सबस्टेशन की कंट्रोल रूम नंबर 84159250 ngakpigani 5203 asi hojik mathau tauba haure haina chirol amada khanghalakli. Enhancement and contemporary trends of teaching learning process in higher education haibat thimda numit nini chupna chathagadaba national seminar ngasi Nambolgi A Skula Women's College ki conference hall da haukre. Seminar asi UGC ki meeting makada A Skula Women's College amadi El Sanoi Nambol anina punna khutsamnaduna pangthokpani. Ngasi ahoba numita National Institute of Technology Manipur ki director Dr. S. Birendrana haikibada afaba mahairoi puthoknaba hotnabada matamga chanaba digital technology sijinaba mathau tai amadi mahairoi sing amadi oja sing ani gi marakta afaba mari thambagi tangai fadaba lei haiki. These days, digital technology has invaded every sphere of our life, and our teaching learning environment is one of them, which needs to innovate and try to use maximally and in an optimal manner the digital technology. Then what is the role of the teacher? The role of the teacher is mainly to discuss the problems of the students. Okay, you have gone through it. Any difficulty you got or certain concepts are not clear to you, let me explain. He starts questioning like this. Then the students are attending. Manipuri Confederation Chamber of Commerce and Industry Imphal na sinduna numit nini chupna Chatharakiba Conference Lushin Bagaloinana Asian Games 2018 gi Jakarta gi mathangda India da pangthokadoriba asigi man venue Imphal da ohenaba Prime Minister da memorandum pishinba lamdam asigi Chingi district singda sports infrastructure semgatpa haiba warip sing lawki haina union asigi cherol amada khanghalakli. Education in 21st century haiba hiramda lecture cum interaction program pangthokpagaloinana The Tales of Kanglai Throne haina mingthonba lairik phongkre. Lecture cum interaction amasung lairik phongbagi thoram adu Council of Teacher Education CTE Manipur na sinduna Imphal West ki Kha Naurem Lekai Kanchipur da leiba Ibotombi Institute of Education da pangthokibani. Interaction program adu haudringai mangoinana linthoi chanuna iba The Tales of Kanglai Throne haina mingthonba phunga wari ki lairik ama phonghi. Lairik adu da Khamnung, the Underworld, The Serpent King, The Colossal Bird, amasung The Exiled Prince, Haiba Wari, Paring Mari, Haidok to the Edi. Lairik Fongba Loerba Matung Education in 21st Century, Haiba Hiramda, CTE Manipur ki President, Dr. Irom Gambhir Singh, amasung Finlandagi Joseph Simbani na lecture piki. Pangthok liba Thoram Ani Aduda CTE International ki Secretary General, Professor Nilima Bhagyabati Yauna Oja, research scholar amasung mahiroi kayana saruk yaki. Even in 90s, I couldn't find, except I think 20 to 25 children out of 4,000 students in the Bohati University buying books. This is something we have to really concern, and really we have to think about why the reading habit is gradually decreasing of the coming of the great technologies. The smartphone we have the internet, we go through it. Sometimes I also feel that I'm reading the e-book. Why not go through the hard copy of it? I do feel that sometimes. So maybe this is one of the reasons why the students are getting or driven towards that side and are putting less interest. But we should address this problem very seriously. Sahitya Academy Puraskar Award Fangkraba Aiba Bhavani Bhattacharya gi novel Shadow from Ladakh bu Professor K.H. Kunjona Manipuri londa handoktuna ithokpa lairik amangasi Manipur Hindi Parishatta Fongkre.
Ladakh tagi tarakpa mami haina mingthonba lairik asi Cultural Forum Manipur gi President Professor Huirem Bihari na phongkhibani. Lairik phongbagi thoram asiga mari lainana Cultural Forum Manipur gi tha ani ani gi puthokpa chefong ritu su phongtokhi. Inkhalakliba naha singki Moral Mangba Yaba Makhalgi Music Album Sing Puthokpiganu haina Kanglai Park Students Association ki Chirol Amana appeal taurakli. Loinana Hiramasigi Matangda Film Forum Manipur ki Maikaidagi shu akan mamiching changbinaba Chirol asina makhatari. Guru Abhiram Shaba haina khangnaba Manipuri Natta Sankritan gi artist oiramba Saknai raba Saishakpa Padma Shri Awardee Kongrai Latpam Ibom Cha Sharma Laikidabagi Ningsing Tauram ngasi pangthokre. Laikidabagi Ningsing Tauram adu Kwa Kaithel Mayai Kobi Ningthaujam Laikai Laiba Malika Kunjata pangthoki. Tauram gi manung chana ki Ibom Cha Sharma gi imung manung na katpa Guru Abhiram Sabha Sharma Award Englishingani Taraga Nipan Natta Sankritan gi artist Laima Pokpam Lakpati da Piduna Ikai Kumnaki. Panbayabadi Ibom Cha Sharma na hinglingai matamda Natta Sankritan bu Bangladagi Manipuri da Handokpada Achauba Thaudang Lauramba Miyoini. Gauralilada Abhiram Shaba haina miyamna thoidok hendokna masak khangnariba miyoi asibu Englishing amaga chamapal marfutara nipanda India government na awangba thaki civilian award Padma Shri piduna ikai khumnaki. National Program for Palliative Care NPPC ge Mari Lainana Institute of Medicine Calicut WHO Collaborating Center for Community Participation in Palliative Care and Long Term and Department of Radiotherapy RIMS Imphal na singduna Palliative Medicine ki matangda Foundation Course samangasi February ki tang taraga taruk tagi February ki tang kunga manga fauba National Health Mission ki Conference Hall da pangthok lagani haina State Health Society na Chirol amada khangalakli. Japan ki Itham University ki spokesperson Kajwa Murakami na ngasi kwagaithel da laiba Millennium Institute of Science da laktuna Institute asida laiba mahairoi singda Japan ki advance oiraba technology singi matang da lecture pibaga loinana mahairoi singi punsida hotnaba kannaba pauta kaya supiki. Indian Mountaineering Foundation IFN na sinduna Englishing ni tara nipan tara mapan gi oina Swachh Bharat ki manung chana Himalayas mountain da pangthokadoriba 50 mountaineering expedition da saruk yaningba basic mountaineering course natraga advanced mountaineering course loiraba singna chaliba February gi tang 13 fawbagi manung da MMTA gi office da report taurana ba chirol amada khanghalakli. Hauzik sanabagi pauda Ex Polo Club Wangkhayamadi Manipur Police Sports Club Polo Team B Anina Nipan Suba 57 Mountain Division Polo Tournament ki final da laba taunaragani Malim gi oina hanba Sagol Kangjai sanaki ba mafam Imphal gi mapal Kangjai bungda tournament asigi ngasi sanaki ba hanba semi final da Ex Polo Club Wangkhaina Chingkhai hunba Polo Club Kongpalpu Panjil Nipan Mari da maithi ba piki tournament asigi final changkraba Ex Polo Club Wangkhai gi sanaroi P Ojitna Panjil Manga L Atangbana Panjil Ani Aduga L Tolong Khombana Panjil Amaga Janki Match asida maithi horaba Chingkhai hunba Polo Club Kongpal ki Panjil Mari Aduna T Leshembana Panjil Ani Aduga L Kokeshor amasung TH Kaubana Panjil Amamam Chanki Chatharakliba Polo Tournament asigi ani suba semi final dana Manipur Police Sports Club Polo Team Bina Manipur Police Sports Club Team Ebu Panjil Ahum Anida Maithi Babi Ngamkre Polo Tournament asigi final changba ngamkraba Manipur Police Sports Club Polo Team B ki sanaroi T Pradeep Kumar na Panjil Ani aduga H Abung Khuman na Panjil amaga chanba ngamki tournament asidagi mapan thokraba Manipur Police Sports Club Polo Team A ki Panjil Ani aduna S Abungcha na chanki 57 Mountain Division ki meeting makada All Manipur Horse Riding and Polo Association sinduna chathariba polo tournament asida polo team taraga mangana knockout basis ta lamba taunaki tha asigi tang taraga nipanda polo tournament asigi final match sing sanaragani
Mari Suba MCA W Praladha Amadi W Ramananda Elite Cricket Tournament Trau Kwa Kaithel Mai Pakre Ngasi Luang Samam da Laiba Luang Popak Cricket Stadium da Sanakiba Tournament Asigi Ahum Suba League da Tos Ngamkiba PTRC Patsoina match Asigi Apiba over Nifu Yaudana over Kungani Panga Bol Amada Wicket Taramak Turaga Supnagi Run Marfutaraga Mari Kaklaubangamki Innings asida Johnson na run nifu ka mga lawbangam ki match asigi ani suba innings sanakiba Trau Kwa Kaithel na over kunga mariga ball amada wicket nipan khak turaga mai pakpagiran marfutaraga taret adu lawduna match asi wicket anida mai pakpangam ki match asigi man of the match na wicket mari amadi run kunga mathoi lawkiba Trau Kwa Kaithel gi all rounder Pankaj Pandey na takhi Manipur Cricket Association की मीटिंग मखादा चथरिबा टूर्नामेंट असिदा टीम 13 न सरुक्यारी हयेंग सानागदबा मरी शुभ लीगटा ब्लू हॉक खुराय अमदी थाउ थांगमैबन अनि लंबा तौनरगनी Taramanga Suba Manipur Veteran Cricket Tournament Model Club Team B Chinga Makhana Judging Cricket Team B Bu Panjil Run Yankhaiga Tareta Maithi Bapikre Manipur Veteran Cricket Association Sinduna Oriented College Amadi Model Higher Secondary School Gi Sanabungda Chathariba Tournament Asida Team Nipana Group Ani Thokna Khaidoktuna League Match Singda Lamba Taunari Ngasi tournament asigi sanakiba tare suba league match amada tos ngamkiba Model Club Team B Chinga Makhana batting hana sanana bawarip lauki match asigi apiba over kuntrada Model Club Team B Chinga Makhana wicket mapan turaga run chamaga kuntra nithoi lawbangamki innings asida denimna run kuntraga taret lauki match asigi ani suba innings sanakiba Judging Cricket Club na over taraga taruka ball anida wicket taramak turaga supnagi run humpudraga manga khak lauduna match asi run yankhaiga tareta maithi bananki match asida run tara amasung wicket ahum laukiba Model Club Team B Chinga Makhagi all rounder Pyare Lal na man of the match taki tournament asigi heng gi sanagadaba Nipan Suba League ta YWC Langthabalamadi champ Khagem Pali ani lamba taunaragani Ani Suba 5 aside Sangai Part Open Day and Night Soccer Tournament ngasidagi pangthokpa haukre Sangai Part Sports Union asina Brahmapur Sangai Part Sports Authority gi sanabungda ngasidagi pangthokpa haukiba soccer tournament asida football team kunga tarukna knockout basis ta athoi ehen tanagadori Soccer tournament asigi ngasi ahan basanakiba match aduda Bolero FC amadi Thales FC anina match asigi apiba matam amadi kicks from penalty marks sanabada Panjil ani chanaduna match asi draw oibadagi toss na match asigi aka apogi laibak lepna bada Thales FC na toch ngamduna match asi maipak pangamki tournament asigi ngasi sanagadaba ani suba match ta Silent FC laktabadagi YCB FC na walk over pangbangamba tournament asigi ahanba team oibangamkre Sangai Part SU gi President A Santi Kumar amadi lamdam adugi masak nairaba miyoi kayana soccer tournament adugi haudokpagi thoram aduda saruk yaki hayeng tournament asigi makhataba match mari sanaragani Aroibada bulletin asig headlines amona miyam da thamchage Janims ta full-fledged cancer unit ama thamnaba thaurang laine haina Health Minister Eljenta Kumar ngasi Manipur Legislative Assembly gi mifam da phongdokre Laibak thiba thaudokta journalist amana laikhidaba matamda laingakna ex-gracier oina piriba lupa lakh ani asi lupa lakh manga da hengat pinaba MLA Joy Kisana IPR Minister gi pukung tinsinkre Maitaibu scheduled track list yahon ba haibasi core issue oire politicians sing ya choba thaudang ama tangai fadre haina
हानेगी चीफ मिनिस्टर अमदी वेटरन पॉलिटिशियन राधा विनोद कोइजमना फोंदोक्री नेशनल रेलवे प्रोजेक्ट की थबक हिंजिनगनी हाइरिबासी लनाई मियोय खरगी थौसिलनी मियोय सिंह असिगी मथक्ता आइन की ओइबा चेराक पिबियु हाइना मकॉम विलेज की खुंजा सिंह अपील तौरकली अमसुंग थवाल तुरेल बु कल्लु हाइबा खोंजन कंसिनबा ओइना ngasi अहिंग दगी हयेंग अहिंग फावबा थवाल तुरेल की अकोइबदा तारिबा खुलसिंगदा टोटल शटडाउन तौगदौरी